Prime Minister Narendra Modi amadi NDA na zauna mai paklakpada CM Birena thagalakli. Taranipang suba Lok Sabha mikhalda Prime Minister Narendra Modi amadi National Democratic Alliance na zauna mai paklakpada Chief Minister Nongthombam Birena harauba amadi thagatwa phongdorakli. Chief Minister Nongthombam Birena social media da thagalakpa post amana hai. Tunglam chata tholakadaba kaya sana ubang amba lusingba Prime Minister Narendra Modi ki lising makada miyamna piba thajaba aduna ngasidi NDA na sauna mai paklakpa ngambani mai pakpa sina tungda lakadaba leibaga sigi chawkhat thaurang sing amadi afaba kaya gi maru hunba hauragani hairi. Chief Minister Birena angomsa bimol akoizam amadi Alfred Kangam S Atharbu thagalakli. Chief Minister Nongthombam Birena social media da thagalakpa post amada ngarang mikhal asida inner amasung outer Manipur parliamentary constituency da mai paklaba Indian National Congress ki mirep angomsa bimol akoizam amadi Alfred Kangam S Atharbu thagatpa phongdorakli. Post aduda Chief Minister N Birena hai mikhal gi fall asi miyamna piba mandate ni hena maru oibadi Manipur gi miyamna yaifanaba kari tawdage haiba aduni. Prime Minister Narendra Modi gi lising makada BJP leingak na nauna khalaba mihut sing asiga loinana miyam gi yaifanaba amadi lebaga sigi chawkhat thaurang sing da thabak tawminaga hainasu mahakna makha tari. BJP na leingak semba haibasi masana tabni. Chief Minister Manipur gi oinasu Lok Sabha mikhal gi vote thigadaba nongma watlingaidagi hauna Delhi da chatkiba Chief Minister N Biren ngasi Imphal da thungnaragani hairi. Imphal gi damak Delhi thadoklamdai da pawmisinga unaba amada CM na pawmising da phongdokhibada NDA na sit masing yamna phangba oikhi. Masigi mathakta BJP khaktana sit chaniga nifu phanglabanina single largest party oirabanina BJP na government semba haibasi masana taba wafam ni haina phongdokhi. Tungan ba mafamdagi miyoi anigi asiba hakchang phangba ngamkhre. Numit kharani gi mamangda thokiba ising isawda naga nala marin da tasin khibadagi thiba khangdana leirakhiba miyoi adu ngasi ayuk asiba hakchang oina phangba ngamkhre. Asiba hakchang oina phangkhraba miyoi adugi maming mayangam singlai kawi masagi sahi 38 rom sure kasom khulendagi haujikna mission lenda leibani. Mahak veterinary department da attendance oina thabak tawbani mahaki thawa yaudraba hakchang ngasi ayu pung 8 om taba matamda khwarambal kaithel fauduna cheliba nambul turel gi mathakta saba thong nambon biki jali da panduna leiramba miyamna thengnarakpadagi police ta paw piraba matung police na lokhatlaga rims ki miral sang postmortem taunabagi damak thamkhre. Nakalamba romda hokhiba nomaijing numitasu Lamphel police station gi manung chanba Central Agriculture University Lamboi khongrangkhong mela ground ani ki tainaba mafam amada miyoi amasu siduna leiramde hairi. Leikhiraba miyoi adugi mamingna akoijam nanaw sahi 33 apokpa manawbi kawi iroi semba maya lekai dagini hairi. Mahak numit aduda Lamphel da leiba mahaki farm dagi la amadi lafoi heklugani haina chatkibani. Mahak matau karamna siramlibano haiba chapchana khangba ngamdri.